Relief camp the LEIRIBA Singmo KHUTLAI OINA SHIJINNARAGA political mileage Lounaba Amana Amabu Hunnabagi Thabak Asi Toklaga Irang Asi Loishinnaba OINA Punshinbiro HAINA MOIRANG College Relief Camp Block A AMASUNG B CHUNGU THANGJING Guest House Relief Camp ki INMATE SHING na PHONGDORAKLI ngarang ibdo THANGJING laikol nungda Relief Camp ahum asidagi khangalaba chak thongbaki thodang loriba mioi nipan ga paumi singa unaba mata Churachandpur khuga tampakdagi housing na Moirang College Relief Camp Block A da leiba kiam raju meeting na hai tha asigi nipan na social media ki thagalakpa post amada politician kharana Moirang College Relief Camp da leiba INMATE Singya unaba ki video ma thagalake maduda relief camp asida chak piriba si changi hawai thongba ngakta pire hawai thongba dusu bora manam namba pi haina miyam da lan uhaliba si laibak thibani chak thongliba si relief camp sing asida leiriba INMATE sing na thongjabani INMATE sing na thongliba changjang asi masagi macha sing imung manung suloina sajaribani asung macha hinjang asi karam na chaba yadara mongda thonggadoribano district administration amadi camp asibu yengseliba volunteer sing na pirakpa polam sing loina matam gi lanai mioi sing na mateng pirakpa manama sing amadi nga yen yauna INMATE sing asi pizari asung na chahi ama relief camp to wana leiraklaba INMATE singbo mateng pangbiba ki mohota social media ta puthoklaga ikaiba pipiba tokpiro na paktana basinbagi mohota amato oina punsin minaduna Irang Asi Warishin Purak na Amadi Hanagi, Aikoki Lifam Sing the Hanzinanaba, OINA Hunnabagi Hain Apil Tarakli. Nakalamarom da chak thongbagi thabak toriba mioi singna hai ngasi fawbo relief camp masalaiba singna hingliba asi lenga lanai mioi amadi organization kiana pirakpa mating aduna hinglibani adom moinamak relief camp asida mating pangbalak ki mingda political mileage launana ba Amana Amabu Hunnabagi video semlaga thadorokpa kaya asina relief camp ta leiriba sing amadi lengak ani ki marakta leinariba mari asi falak tanabagi machak moi halei amarom da relief camp ahum asta leiriba mioi lising amaga chongarong gi damak numit khudingi chak korfu yankhai tare tagina humfu fawa thong haibasi araibu thabak amanate nongju thadra hena awaba kya mayok tari miyamamde district administration apirakpa chana thakna ba polam sing asi siana duna relief camp ta leiriba sing asigi chana thakna ba kya asiamna hygienic oiba mongda semsari haiki VIP to palai se khoi de moi lai se khoi de kari khudong cha phiru di khoi khange dre lakpadi lepte du khoi de kana bodi phangba laite hoji khoi yam nungsi khoi de mateng yam nungsi na pangjaba ichin naw yam le adu moi lakana asang aman atte kana ko bi di hangam di khoi pi be lakbi moi du di social media moi je maming utte masak takte aduga hoi tobu du hojik lai ba political lai ba VIP sing sina moi na nong phodok lam makan da khoi da khoi gi chingsep ta ba habu gum dal dal kana mai horinga de gi habu gum bagi mong da Lapi bagi mong da tobi ganu INMATE singa government ka lainari mari se khana da mong da adigi khogi parjana nungai hojik ing leitu leitan lai ba sida khana na ba chaina mong simbi ganu